Manipur have a lebaxidi, Indiana, the mind Toroga, Queen of Tamagadi, India, Yazara, because we are a civilization. Me hat patupa, ethnic cleansing toba, Jalingam Sida, introductory piece, happy name. Any, come Kanshwan, Gangde, Adu, Gang de Maming, Matabab, Lagasu, Tikato, Buddha, the Mikey and Dragi, Deva Karma, Karachito, Rina, Popang, Pibasatpa, Karma, Adugi contract to give Maming name, suspension or operation. Nice. Hado Shujin no Piraga, defend of Dura. Manipur recognized scheduled tribe ki list ma tiet na phongi base sigi list si da around about 34 tribes haiba 34 tribes si da Kuki haiba tribe ti leite adubu maside da yamna disputed oiba contentious oiba any Kuki tribe haiba ma hapchal lakanda identity leitaba Chin Kuki Mizo Jomi margi conglomerate manungda include tawbe aba affinities manaba any family oibe clan oibe any group oibe som atopa malemgi atopa mafam singda leiba singsi Manipur manungda shelter pinanaba honabada any Kuki tribe have a banner or masigi identity si makhada loina ma accommodate tawshal me yananabagi generate toba identity makhak yawe list makhak yawe any Kuki tribe haida si na tataragadi Manipur da state na recognize tawga leramiba 34 tribes distinct identity distinct languages distinct cultural background leiba adumba group mayam si ekogi lamjam sida magi even naga conglomerate chi manung da su leiriba ekogi tribe kun ga mathoi kun mathoi se masi su mayam mama ekogi my distinct loan distinct identity kabuiga tangkulanga wari sana na loan le medium le mate only ekogi Manipuri loan mate loan sinatana ekogi lingua franca che sigi se urmana oiraga leiri ni ko admai tawna ekogi analamaga muk tangkulanga phawno banate mao ga tangkulanga sum phawno banate paumai ga romai ga phawno banate leang mai ga kom ga phawno banate manam da phawno banate chamana na sona kan gi ekogi Chin Kuki Mizo Jomi margi conglomerate manung ni yoriba moi mapan tara se si su mu my distinct identity my gi ti da le mai kari kala loi ma kene hai tare adumai tawna state na leiriba prescribe toba all India radio gi magi tongan program sing si da su magi community du gi magi identity du da mai loan du loi tawja banga tane masida Kuki community gi have program nang thengna roya ba Nagap community gi have program thengna roya ba tangkul gi thengna ni mau maram chiru chothe anal adei simte gangte ralte loi thengna ni ba ko adu nang thadau nang thengna ni ba adumai tawna thadau ga Kuki ga ni gi suse yenga kan da di thadau sina magi particular ethnic community amabu represent tawraba magi historical background manaraba culturally affinities pura manarana leiraba mogi manung sida su akoi tongan ba akoi haukip ki clan adu gi clan mem leiri ko moi myam ji pulla kanda thadau gi sida yauba group am leijarabane ada Kuki have a pochidi yamna sidi it's a nomenclature ma moi masen leiriba clan macha myam sigi apunba conglomerate keno ma sagana na horokda political ambition na ma yauraga thoina generate torpa engineer torpa adu terminology ma ka masigi magi origin si yeng taraga su magi genesis si yenga na matam ma da koina thengnaba like the different magi narratives lay British na haibada di mamang da koi porter sing si koi moina kuli haibadu gi one loan jim thaida graga Kuki ta gi bani spelling da kai da sum LJK man gi ba taw gi badai sum ta on gi ba kot gi bagi tongan ba British sin iramba record me amu su lay ko whatever adu na loin to raga hojiki lai ba modern society si da anoba masigi ethnocentric koi gi political aspiration maruina koi gi any Kuki tribe to belong to ba or any Kuki tribe sibu uphold to raga sigi identity makha sida generate tongna no honarakpa political leaders sing hai tare ne say for example arm group ki leader Kuki national organization ki leader PS Haukip hoi kai hoi moi mayam sina silent Haukip hoi moi mayam sina kamdo ge hai kanda moi na imagine to ba moi gi Kuki nation gi idea sida jalengam kaina mayam haina ri se sigi nation gi idea sida Eleventhram for the Kukis aidana Kuki hariba moi ga chakcha yuthak lamchat loan hape manaba group mayam ji punjal laga Kuki haiba du ba imagine koi gi population or imagine community sagale haiba sigi community sinataba atopa community singa yanjannadana makhoi singkhaktagi oiba yamna exclusive oiba adumba territory ma secure tawgadabani madu tawnam honabada mi hat patupa ethnic cleansing tawba genocide tawba loina ba justifiable ni maji shorna aikoida lord na piraba aikoida dumba wisdom ni haidana Eleventhram for the Kukis haibasi mana iba magi imagine book jalengam sida introductory page hapib name ana sigi idea si assert tawna bona kanda Kuki supremacist haidana even akoi Michael hoina thadau kanguna he hairiba Kuki supremacist ke agenda Kuki natana atopa kanome am semte tolerate tawroi Jomi tolerate tawroi Mizo tawroi dagi nang Chin tawroi adagi di Mar tawroi Baipai tawroi Kipjen tawroi na haira kanda Kuki haibasi ki supremacist sigi makhada loina mak conglomerate tawgadabani adugu masina khwaidagi ekhoigi India gi constitutional framework sigi manung da su penetration tawbada khwaidagi na mapangan kan basi Kuki no oi manam digai no da any Kuki tribes haidana already mogi hanai predecessor singna scheduled tribe list hapsalam basina any khamkhan shwan gangde adu gangde maming mata bab da na la aga su any
Kuki tribe si conglomerate ma isan ga di adum isan da sana ba sakchu asi akoi kangu ne hair ga di ani Kuki tribe si dam certificate lo ya bagi pon ma akoi da chongba akoi gi state si gi demographic security da na achongba lekuni ma ani Kuki tribe si na aho ma hulla thama ma gum ne ba ko mo gi na du lishan laga akoi gi territory constitution akoi gi administration da politics da loina penetrate to ya na bagi room ma semak pa sigi poche sum assert to ro pochina hojikti India government na moi gi oiba atopa other agenda da makoi si sin na mo honaru bada makoi ji groom to ro baduna ngasi di moi gi power moi gi resources or moi gi mapangan si sum kangkhalak paduna ngasi di moi phudore mapan thongna moi gi masi gi agenda si impose to hore adu imposition du gi saruk amani sai gi thadau sing gi manuena manipur allegiance le jaba thadau group kharana mamang da kangpopi da khoi moi na handak tawnin toriba hun festival si khoi hana gi chief minister na kangpopi gi Thomas ground da tauna sindana there was a big celebration adu da participate toriba lampak tu de mi dong yam gre matam da adu gi yam mi sing do it must be somewhere no they must have felt something that moi si adu gi thadau gi idea to the belong to jena khan mi nga to ne poli do any Kuki tribe ki Kuki supremacist ki liban strong gi idea pu mi du yorum do mandre adu ko na irang thola kan mu adu gi hun festival gi banner nungna adagi leaders sing gi mayum dong target tori sina jigi any Kuki tribe sina oidu ne hajari ba sigi same conflict sa madu atopa moina settle to ba atopa jaga sing dasu issue si makhata na further expand to rokone na almai yeng adum handa assam de thoi be pu akoi sida leminari ba khunda minari ba kanglu phuru macha mayam sa masi akoi khangna na ba haina na ba khangmin na ba akoi da madugi primary gi level dagi horaga graduation phau sida chapter mo phajan hapidam de aduna akoi sida marwena metai sing dagi majority ne haiba metai group te yengo adagi di group sing sida yengo tangkhul maron haiba mi pak phangwe maram di keno tangkhul maron akoi tamal lakte thadau maron haiba lon je mi je pak phangwe keno akoi da thadau maron tamande kai no tamande akoi gi state sigi oiba apun ba khunda minari ba kanglup si schedule tribe list ta furup kunthra ga mari apun ba da kunthra taru kunthra te khunda minare hairaga hairiba kanglup furup mayam si mamut tana khangna na ba akoi maseni marakta khangmin na ba gi attempt ama tobiram da base kai no policy makers sing na adugi attempt si tobiram da baduna hojik lai ba generation ahum mari sidadi completely akoi karam no je khangda dana adum generalize tawraga pagi how hairaga loina mak hekta chamanan dum yeng ki bagi public platforms de generate tawrai madu bill loina policy loina semaga assembly da pusalaga ek onga da bada pusanga do pagi kangu duna pura tongan ba pagi taibung panam da thika tawbada dei mai kendra gi deva karma karai chithori na popang piba chatpa karma yaw chatpa leidana are mathang vote ka na bagi thabak hapto hapchin tenta de kai ko pesa kai to go sin na bagi lambi thiba si na tana atopam da udana nation building gi process da di mogi contribution pura nil ne chalaga le pusanga do pagi kangu duna pura tongan ba pagi taibung panam da thika tawbada dei mai kendra gi deva karma karai chithori na popang piba chatpa karma yaw chatpa rebuild toro madu groom tawna na bagi india da yaro sa koi distinct identity measure na tro madu ipo to groom tawna na bagi policy based idea si generate political leaders in the generate to wi chang si sunong to gi chumna gi india government na frame toro pa constitution da karai da tonga maduna kari haire adai semak pa national scheme gi program kri ga do adu khak kamaina paisa du sin na ga kamaina apply toro ga paisa khara yam khapo da gi habisi da gi na udaba dong na matam sang na lakre adu gi akhoi da le hoba demerits koi ga choma drawback aduna maram oiraga handa ki thokriba irang si da su collateral damage yam thoe collateral damages na hele actual pinning iba damage to da gi di masida gi tholak kiba collateral damages to na aduna hen oir paduna ngasi amu madu koina pomden na hona matam changi sine miyam da su masigi understanding si phajana hana pihodra bani hojik si adu gi convince to si su koida problem oir ko problem le even akoi boda phajana munna khangdi thawaina masi thiraga thawaina masida dedicated effort am pira kando khangbai wani otherwise you never have a khang na member from select entire manipur da generate toriba pochi Kuki nation gi idea ama imagine toraga haribe imagination china amaram oiraga madu drive torokpada armed group me amchin involve tokshala kanda adugi power du na sai Kuki supremacist ki agenda si assert toraga kana takchalak posida india government na kamain torongge kanda masigi moigi leriba situation do madugi advantage loraga hariba madugi ideology da group toraga generate toriba armed group me amse masi india government na expendable army oina contract ta moisi engage tobuna adugi contract tu gi maming ne suspension of operation hai suspension of operation say it's not a legitimate political process to actually restore peace to bring down those armed groups to mainstream natte this is a contract karma makhal gi contract no da india government na makhoi si proxy army oina expendable army oina season ba yana na ba aduga makhoi na so mu makhoi gi nationhood ki Kuki liban strong gi idea du makhata na further to yana na ba push to yana na moi gi mapangan sagar par resource mobilize to ba aduga territory dominant to yana na ba occupy to yana na ba gi ani si gi mutual
understanding the generate tauba semba contract ama khakne adugi contract tugi project aktane ba si ekhoina thengnari ba awana myam se sigi contract se losendragadi manipur gi irang adigi thadoga kuki ga tauna rei ba pot si myam se pibum sila agadi thadog soji nongmi pairaga defend tawdoi थादौगी चिनाव सिंगसु थादौगी मागी आइडेंटिटी सि ngaksanabo honabada kuki gi khulai paiba expendable army myam sina moida su ngaitana attack tawdana aggression tawdana moida sum terror tawdana moida subdue tawno honaragadi moisu nongmai pairaga defend tawgi stage tu da india government adum tawhondoira ethnocentric idea amada administration hana tawra thame thugairaga adu hojingna weaponization of ethnicity mi singsi mai ethnic group se semaga weaponize tawga nongmai loin pahalaga akhoi lebak se south sudan dawna india government na lehel lage na khalabra haiba poram khud lakpanina अखोदी मणिपुर है लेबाक इंडिया अदमाय तौर कुन थमागदी इंडिया से अखोई याजरे है ताबनी बिकॉज वी आर अ सिविलाइजेशन अखोदी इंडिया है लेबाक पोक्तिने अखोई चही लिसिंग एना मफम सिदा अखोई सुंगलें लेंदने अखोई सर्वाइव तौर अखोई लाखरब खुनाय मनी अखोई द दुगी पोतु तौरागा कांगखोंग चारगा अखोई जो कांगखोंग चाइबदु यारो लेनि काइदुदी अदुदी अखोई दु फुलति नते अन इंडिया अखोई गंग छोय थेंगनरकनी